September gi date 28 kunga taruk ni panba thang ki numit asi marini mangani gi mamangda ki thon da bathuk khulak khatra haidana binary ngai talak asida asidi kharambat ma kachen tawan sire madi lambi sorok tami sepe ki sang hanthare gari chen bi ki sang nembe adubu tukan ayamba pi thong lolabasu tukan kharadi thong hangari madida natana akhoi Ethel gi imasin hojupawugu enadi laktri adi pung kharagi matungda laknagadra haibadudi haiba ngamde adubu hojujik laiba current situation gi matung inadi laknagadabudi mandre adubu yuminasi mayam kari kari oirakadage haibatu mayam yuminasi thonda thoaningdaba tawdok tholoktanaba ekhoi ishor khairamsi haidana video sina mayamda paujin pijari mayam soirabasu ngakpigani